Hello, isin now sing myang masidi mafam jing ko phajatre ngoi khoi silchar kasar lamdang gi silchar dagi ko yamna laptan leiba mafam ni ko myam mafam je khangninga di ko enjoy tawninga di agi video se loiba phabu ying bi ko ada agi channel si su khara support to view now na hago chaba channel ni haibidi subscribe to san view haibini isin now sing asidi akhoi gi marup mapang sing khara amadi now sing khara ga loina na akhoi kasar lamdam da akhoi gi haflong road ta bandor khal hariba mafam du da akhoi waterfall ama leiba duda ai mamang sahi da chaluba ado handak amuk chalure ado makhoi na muktang makhoi ga chasi haina ado makhoi ga loina na chatuni ko mafam se meyam na khangna dri mafam ni akhoi kasar lamdam gi koiba chaliba sing se yamna heranga jaw da kai da chatna ba tani ado ge si ai chat kya na helmet ani si dagi ai na half helmet sina phagadra haidna khallaga ai lokhale half helmet se lokhalaba matung da ai hoji gari thorga na sem sare Hoji ga ikhoi Kasipur lale Kasipur dagi asum thaudaraga ikhoi Modrapul phauraga ikhoi dolu maiki tamna chakhidoini Haflong road ta Bandor khal haiba lambi do haidi mafam do yaudringai da manakta Durgasera haina mafam malai adugi he mafam do da leiba waterfall ni mafam se phajadra view se mayam jengu mamang da sing leire meyai da lambi sina ekdam sing se kakna phauna se khidabai mong ni mafam do jaroga ikhoi chana thakna ba mafam do da ikhoi chak lama ba su khang bangam bagi damak ta mong da chabi yaba pochai sing khara dukan dagi adum laure adudagi di ikhoi mafam sida ka ba haure tap tap na isi mafam se kakhali ase jamna ngammi adogi si makhoi sina ikhoi group ni makhoi su mang da kakhali ase makha sida ikhoi gari thamam yu ni sina ikhoi ge master gi ranjani ma site le be yong se view se yong myam kwa pambi aktani kai hoji waterfall manung da change waterfall ji ge manung da chang da oiba saktam se isi nausing hek samkham da oiba saktam se isi ni koi isi nausing mafam se yong isi nausing phajadra myam aina makhoi da mafam se jaure haibaga makhoi su ising da sananing bagi maina khangwa ngamdre ko adu dai di aidi mathak ta prap pakhalle isi naw singi da makta pura full view ama khak chenghal lagi haina video se laure bako asi mathak ki oiba view ni ko mathak ta su ising adagi chenthar mamang da lakode ya mathak ta karu ni ko handak ti ka batalle thanda oirabani na adu sina makharom da ikhoina ngasai lakpo lambi du ni asi makha da ising tabugi view ni se isi naw sing phajadra sini isi naw sing mafam sigi oiriba view se kana gumba matam sangba tarati mafam sida ngha khaidok piro kasu yamna lapalam nate silchar dagi kilometer 35 nifu muki lambi oigadori bani isi naw sing akhoi gi Durgasera hariba mafam haibudi Damchera kitang lalaga Durgasera haina akhoi gi Bandor khal jaudringai gi marakta leiba lamni mafam sida laglaga makhoi su makhoi gi chaiwol amagi oiba suti amakak phangjaba sida makoi su nungaina mafam sida sanana matam deli basini aikoi gi Deepak si su ngasi Sunday ni haidana masu si mafam sida nungaina sanari bani makoi su puna mak enjoy tawnari aikoi Bisal aikoi da Deepak asini sinau sing myam puna mak mafam si jeng makoi na sanari ba mong si ubuda sinau sing so dum khangbiram ngani mafam sida kyabu yamna nungai ba pharom ngani haibadu makoi na makha dang hak phamduna leibagi view duni sinau sing se mathak tagi kaptharak pani aikoi da Deepak ni si dolu gi magi hotel la jamna hawbuni koi dolu gi khondol manak ta leiba hotel duni magi do ekoi michael na toisango ising da ka luppaga video ga se lakholi mi ba ko se ma hero ni ba ekdam mong ta dre ho masaka se phaja bane o chasma se upsan na ghari ga se waterproof ni na myam da jenghan bagi mong ni ko KCO gi company na ka paisa pirak ka dawai mong ni ko mana to ba ghari si ba mong ga se ekoi master na ka toisango makut ka thanga ta na ekoi Deepak oi to lo na Deepak ahum na pulapun pun lepsan ba si karam ba Deepak no myam khang Deepak ahum ni pulapun de pise asina ikoi Bisal ni magi su video da khara chawal loina da haina kauri bani adu matang sida ina camera se ising da lupsalu re ko se sini matang se ase mo koi nok na jeng sini laibak pha camera se waterproof oi bagi khatang hingau ni ko isinaw se jima koi isei tha dra jagoi sari bani background da music jaw bani ni isinaw sing id ke da tawjatre sina ikoi naw thoi James ni ikoi hal lage aina isinaw sing hojik mathang kumtharakle aina hana kumthare makoi tap na kumthare makoi han balak po bani na ko nung mafam se akoi unknown place na makoi ki ba halak pada si makoi harau mangina jagoi sara halai bani adudagi di akoi hal lage haina isinaw sing yum mai gei tamna lagle dolu tamna lagle dolu da yawrak laga nga hak pothani haidna akoi haini do camera se Bisal da piram me dolu khondoli sai siga mathak ki lambi dolu da joraga ekoi da Deepak ki hotel da cha namba kari leiga jeng da karim leiram dre do ekoi inaw Michael changaga yerum hauraga jerum charasi haidna ekoi myam haina badagi hotel da ekoi inaw Michael na jerum bujia tawbire ekoi myam gi chana be inaw Michael na thawai jaw na tawga jerum bujia do onthong asu hawkre ekoi inaw thoi jerum da su changaga jengi
asini isinau sing asigiti matang sida video se loisenjarage ado aigi channel se nauna video se amuk thangat pa haujabani na isinau sing support tobiu subscribe tobiu share tobiu amasung comment khara tobidna nanau aigi nayamba aigi channel se amuka hanna hingatna ba khunabiu